강희. ꯑꯗꯨꯝꯗ ꯀꯧꯊꯣꯛꯄꯤꯌꯣꯕ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯈꯨꯔꯥ, ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯁꯤ ꯀꯧꯊꯣꯛꯄꯤꯌꯣꯕ. ꯊꯕꯛ ꯑꯃ ꯇꯧꯒꯦꯕ. ꯂꯣꯏꯔꯦ. ꯁꯦ, ꯂꯨꯄꯥ 10 ꯄꯤꯒꯦ. ꯁꯦ. ꯕꯤꯔꯤ ꯊꯛꯑꯣ. ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯣꯕ. ꯃꯔꯝ ꯃꯣꯛꯄꯅꯦ. ꯆꯠꯂꯣ. ꯀꯧꯊꯣꯔꯛꯎꯀꯣ. ꯆꯠꯂꯣ ꯃꯤ. ꯀꯧꯊꯣꯔꯛꯎꯀꯣ. ꯍꯦꯛ ꯀꯧꯊꯣꯛꯇꯕꯗ ꯀꯩꯗꯧꯒꯦꯌꯣ. ꯉꯥꯏꯈꯣ, ꯈꯥꯝꯃꯣ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯒ ꯍꯨꯔꯥꯜꯂꯒꯦ ꯆꯦꯟꯒꯦ ꯇꯧꯏ. ꯂꯥꯎ. ꯁꯤꯔꯒꯦ. ꯁꯦ. ꯊꯣꯔꯛꯑꯣꯁꯦ. ꯊꯣꯝꯃꯣ. Ơi, Silo. ꯍꯩꯔꯣ. Nang koksi yetlomdagi oiromda lanjalamina. ꯅꯨꯡꯁꯤꯕꯒꯤ ꯇꯦꯕ꯭ꯂꯦꯠ ꯄꯤꯖꯧꯋꯣ. ꯁꯠ ꯂꯥꯎꯅ ꯐꯈ꯭ꯔꯅꯤ. Wasoi ngangano. Nang office ta su panglakta lai. Sida su ima lai khangde leite khangde palakta lai jige gino. ꯅꯪꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯅ ꯏꯐ ꯐꯖꯩꯁꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯋꯥ ꯂꯣꯏꯔꯦ. ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣꯕ. ꯄꯤꯔꯛꯑꯣꯕ. Hekta pibe yabro.